Maheiroi sing nangarang Governor Laxman Prasad Acharya da makhoigi demand sing pung kun marigi manungda pigadavani haiba wafam thabak oina pangthoktabadagi Maheiroi singgi makhataba khongjang changsinaba semthakre ngase tongan ba college amade school singgi Maheiroi singna ngarang Governor da pisin khiba point 3 yawba demand sing thabak oina pung kun marigi manungda onthokpinaba ultimatum piduna Governor gi positive oiba response ado ngarang ahing khwaramban kaithel da yarektuna ngairakkhibani sing namak harakanda akoina pukholiba ngasai akoina pukholiba memorandum taruk sidai sida governor na hana moina khanaraga leramase unify kamase CM da piba sineba CM da piba si unify kamase hana moina khanaraga lerame khanaraga lerame po sidai sida akoina 24 hours buki manung da piba ngamgadra na question ma tawbaneba governor na hoi ngamgani haibaneba ngamgani haibadagidi akoise ngarang se ngamgani habadi akoi sidal adum leijage aduga akoi gi haiba dimaje PBU fulfill to biu habaneba ado ngasi gi 24 hours hele akoi governor unabala unaraga haibi ra ise governor na hajara ise siri ngasai gi unified command se sije hujiki oina di thokpa ngamroi aduna akoina satra na hana haijagiba akoi gi piba ngamdragadi 24 hours buki mangga piba ngamdragadi school college loinamak boy ko tawba hasida akoi pura satra mayam gi wafam nan thamjari ariba akoina hujik chacharu mo tamda akoina memorandum da yauriba point tarukcha honorable governor na habirakpada hariba posidi overnight ta within 24 hours ta tawba yaba ngakna te yamna complex oiba issue ngakna takpire adu bai khoina hajaning preserve liba memorandum jingdu gi manungda memorandum 4 point da yauriba excluding the akoigi kuki jo MLA gi tara khadok kan lem hauriba MLA 50 gi moi gi oiba style ma pa me haibado adu de khoina khanjaram bana 24 hour gi manungda adu di laukthok pa ya gadran khanjaram ba adu jo laukthok piram dre laukthok pirak tabane na makha ta ba khongjang di akhoi chhatra mayam pusalaga kaido ba ya jage adu don khanaja makha ta di akhoi na lakchar ji asom da jo akhoi gi college gi student me am le moi ga tanar ga kaido ba ya Saturday education toropada mai park double tabani soyana zone ta kise akoi mai park ani haibale aduga akoi gi satra sinsina wana tawjari be education jibu politicalize malanba masi kangu khana thado toba malanba thong ju masi yam yaningde akoi honorable governor da koi sengdok sara me masi ga kemta koi mari leina de political kenom ta ga mari leina de akoi gi agenda da palliba mayam do lebak mayam gi keno ne akoi gi lebak mayam na khanbir pa intention de koi satra mayam na pigri se haiba koi mongon da final stand amadi amaina pejam me duga soidana maki ngasi gi meeting sidi ma line su lode icham cham na appointment la ga unabane na suma khande ngasi di lebak mayam gi representative orga koi 13 na madugi responsibility purga changum na soidana maki magi capacity da tawba ya ba goi du di ma torke duga adum magi tongan ba social media sing da su positive response ma thuna lagani haibagi mangon da gi Twitter gi handle da gi ni khangde Facebook handle da gi khangde mangon soidana adum gi assurance tumaga hayen cover da su dum ma phasana magi site gi su magi jerol da gi su